government na athu matam da hai ba jaga irang gi solution minam hona biyo athu mat aduga kari ko government na solution ra ko akoi di sa ge asir ba ju ngasi ba da maya pa bi sin ge asir ba ju kuki bu ti akoi na namdal ta thokani rei ba yam da masida ge kuki mutat ba ha ba akoi pandam ne Irang laite santi hanjalakpa haure haina lauraga kuki militant singna matam amada hektar landa duna maidai haliba sigi daitya BJP ge legang na pugadabane haina kadangban khulngak libi mairai paibi singi maiketi gi phongdrok lei ngasi nongalam daida kuki militant singna kadangbanda landarakna khulngakpa ningombam James Bond hatkiba aduga mari lenena leikidrabagi haksang Jenims gi mirel sangda purakpada paumi singda wangang aduna wafumasi kadangban part 2 gi maira paibi gi secretary elangbam ongbi santi lemena phongdokibani ngasi gi thodok adubu akan mamongda yaningda ba phongdokloduna elangbam ongbi santi lemena hai me ahumdagi irang horopodagi ngasi fawba ima ibel sing yumda tumba phangdana isa singga loinena khulngakduna lakli kuki militant singna tatana nomai kapsilaktuna landafam oribasida hanadagi kunithoi suba amasung kunthranithoi suba Assam Rifles CRPF amasung State Force thamduna ngak seli hairaga kuki militant singna irai laina nomai kapsinduna landaba ngamliba si kariginau makoina karisu tawdana leithokliba si pende irang leitre santi hanjinba haure haina lengakna chief minister na tatana phongdoliba si karida santi hanjilibano thokliba asi ana thodok wathok sing asigi daita BJP ge lengakna pugadabani lengakna miyam amadi lamdam asi pungak pangamdrabadi sirabasu misam miyam na lamdam asi kuki militant singi khutagi kangani haiki aikoi kadang banda kadang patu sida irang hek thokkodra ngasi phawda akoi yumda nomata tumdri ngasi phawda akoi na adum ayuk nungthin numidang chupa ma khoi nga ga dum leijabani ngahan makhai ayam matamda akhoi kadangan patu sida CRPF thambire hoji Assam Rifle han 22 leibedagi amuko so mu hoji henjelaga mu 32 so mu thambire 32 su leira ba 22 su leira ba adagi CRPF su leira ba State Force kram su leira ba simata da mu ngasi ngarang makta suki matik thamo shoko thogdo akhoi gi CRPF leiriba State Force Central Force mayam sina ngak pasida akhoi penjarak tabadagi moina akhoi bu thoksa bidabadagi akhoi na panchayat mangagi oina akhoi gi gram panchayat mangagi areas dagi akhoi gi angang singa se akhoi na village gi ngak na bagi dong village portion akhoi semjabani semjariba haidiba village force singa sigi yamna moruiba thogdang bu ba angang akhoi gi sa James ni angang lekhidabaji akhoi sukimti ngaijati akhoi gi khungam kadangban gi khungan ngak na bagi damutang arang ahing yarek tuna akhoi kano da bunker da moi lairingai da kogi na mathak ta gi khang khangok nongalam dagi pung ahum makai taramdai tarakpagi sidina nomai kapsilakpadagi angang si sokhibani adubu sing mathakta leibani na akhoi na mabu khudang lagdurbai khudong chabda akhoi phangkhite ma i asukimati yam thoki akhoi marapa myam ka harki adubu isa singna akhoi di kuki na mathakta mayam lumaga leirabani na akhoi na aying duda amma maraktuda akhoi na mabu lawbai khudong chabla lekhite adubu obali tabadagi akhoi chataba yada sirasu sangaju na angang si akhoi laksona ba mayam angang singa loina kazabani सरकार ने हाई हौजी अखोई ला लेत्रे इरांग नेमेन मखोइना हाई कदाइदा नो इरांग नेमिसे कदांग मर इनंग नखब इम्फाल वेस्ट के हेक इनंग नखसिदा मखोइना कनो असर फन थम्बिरे 22 लेबदगी 22 ना कनो तो मुंगा मंगम देना असर मन 30 तो मुंग थम्बि 32 सु लेरबा 22 सु लेरबा अदगी CRPF मयाम मसु लेरगा करी के दमु त कदांग मन इनंग नख जगा सिदा कमाइ तो कदांग पार्टी की बंगर से मोइना नोइ काफलक बनोबा सिदा मखोइना येंगो लेरि करी के नखोइ असगी मतिक पेंदे मखोइना ngapi tabadagi CRPF leiriba moi myang ngarang noi makhon tabada kargi moi de bhamung da nungai nungai sibai myam da tumda nalaga bara pa bi akhoi na akhoi gi khulai chu pai da ba akhoi gi license san samani pai ga leijaba icha sing jina numidang ahing lingana pop up taraba ko ka loina soli mani pop up taraba matam sida akhoi gi leiriba phije setariba phije sini si sina akhoi na khon ga leijering mar si ko gi na noi kapsai biranga si ko da moi kaim ta haije kaim ta tongdi si kari na akhoi gi sengbai kendra gi minister oiriba diku ba ba iwaro ma hoi na ngasi ba da khoi kari la kari ing jindige ba si matam da ngarang khak akhoi na haija ba da gi na sabagi kampal ko sa ka mana akhoi de pire ba ngarang so asumai na akhoi ahing da yai ko asuma na wana leiring mar si ngasi ko gi na singba kano gi khudong sabal lor kan to bi ja akhoi skima dik friend de gamai ma na athu matam da hai ba jaga iran gi solution minam so hona biyo athu mata atuka kari ko government na solution ra ko akhoi di sa ge asir ba ju ngasi ba da maya pa bi sin ge asir ba ju kuki bu ti akhoi na namdal ta thokani rei ba iram da masida ge kuki mutat ba ha ba akhoi pandam ne ngasi aduga asi ba akhoi gi sa James ki asi ba ju akhoi government ke kano ma to di asi ma masa ju lawai masa government na dai bu ga tamani masi pa na government na dai bu ga tamani BJP government na dai bu ga tamani ami sana sing na nga kan ha de kali dori mo na bitai halo na ko ni kuki insan man natra akhoi thamai asuki mati akhoi soi ngasi ngarang ngal de akhoi tumba sa ba khang de akhoi lerak bang ga ngasi na asuki mati maroi khaba akhoi isa sing awana khudong ti bo mayam de khudong si mana ba tumba sa ba samang khang de ngasi khul nga pa isa James lai ta akhoi thamoi da asuki mati pende masi ge dai ta mo mati kana bu ga da bro BJP government na sada si bu ga da ne asi har ga mayam da haija ge asuki mati pende akhoi de bo ti lok tha roi
어떻게든 땀드나 고민 떠오르네. 싱가나 고민 떠오르네. 고민 떠오르네. 땀드나 고민 장은. 핵타보다 땀더 고민